यूनियन होम मिनिस्टर अमित शाह ngasi Manipur da free movement hongnabagi khangankiba matung inna ngasi Imphaldagi Churachandpur fauba chakthong gas cylinder puba truck mari petrol amasung diesel puba truck ahum amasung MST gi bus ama Churachandpur tamna changkhre Imphaldagi lamtharakiba gari sing adok Manipur police amasung central force ki personnel singna ningthidangak senduna lakhiba gari sing adok ngasi ayupung 10:53 rom tarakpa duaida Torbung Gram Panchayat ki Phogakchau Ikhaida thunglakhi Phogakchau Ikhaidagi Manipur Police ki team madu lehoraga Central Force ki personnel singna gari singa do makha tana ngak senduna Churachandpur tamna changkhibane Imphaldagi lakhiba MST gi bus adu da Churachandpur tamna chatgadaba passenger ama fauba tonglakhide adumakpu mamangda Manipur lengangna Churachandpur tamna MST gi bus changnaba anira khonarabasu Phogakchau Ikhai fauba changlaga makha tana changba ngamdana lakhibane adubu ngasi di MST gi bus adu mai pakta Churachandpur tamna changba ngamkhi panba yabadi Manipur gi irang ngasi hek hawrakpadagi ngasi fauba maitai amasung kuki sing changthok chakhin yadana lakhibane adubu maitai amasung kuki nataba atopa phuruki myoi singna Churachandpur natraga Imphal tamna chathok chasin tauba matamda athingba amata piba leite